Tengnoupal district ki manung chanba maring furupna Khundaba Kharau Khulendagi Lamlong Khunou fawgi lambi asi nongju tha mamangda koilas thaba loisinbiu amasung Lamlong Khunou gi Khunja singna afaba ising amadi electric ki thengnariba awaba kaya kokhanbiu haina leingakta apil tawrakli hiram asagi matangda Lamlong Khunou youth club ki wangang loi DI Morim sangna Khulasi border pillar number 84 85 amadi 86 ka naknana leibane Khulasi fauna naba haiduna matam kharagi mamangdagi PMGSY gi makhada Kharau Khulendagi lambi semba hauramlaga lepkhre aduga semliba lambi asisu quality yaudana semlambana mafam kayada kaiba haure miyam gi awaba koknaba mari leinaba authority na mityang changduna nongjutha mamangda lambi semba loibiyo hairakli loinana Lamlong Khunou gi Khunja singda thaknaba ising pinaba PHED na ising gi tank chalamlaga ngasi fawba ising piba haudri amadi Khulasi da electric wire tingduna leirabasu chahi amada tha ahum maridagi hena mai fangdri maram asina Khunja singna ising amadi electric ki matangda thengnariba awaba sisu mari leinaba department na midyang changbiyo haina pukning jingselakle